ngasi numidang waramda phongkhiba tongan pauchi singdagi maru iba khara lokhajaraga miyamgidamagta pau lanthokchari kanglaipak ki maira news service dagi hanba lokhachage pung niphunipan gi manipuri gi ban ngasi sumai pak na chathari mamang sahi inglisingani kulhumdoi gi me ahum dagi hauna manipur da thokliba kanglok ani gi irang asi hek hobadagi khul ngakpa gi thabakta achouba thodang lorakhiba khul ngakpa manoranjan leikhidabaga mari leinana semkhiba JSC na ngarang dagi kaukiba pung niphunipan gi manipur ban ngasi su manipur miyam pumbana mapung phana saugatuna mai pak na chathari JSC gi maikai dagi manipuri gi mafam singda gari sijinaduna koina chatuna kaithel kaba dukan thong hangba tobiganu haina pak sanna khangan bagi thabak chathaba dagi manipur gi mafam ayamba kaithel kana khide dukan thong hangna khide labi dami chathok chasin tobagi sang yamna hanthaki pung kunnipan gi ban asisu mapung phana saugatuna ngasi su kwa kaithel akham lekai maira paibina su lambi thingbagi khongjang chakchin khi lambi thingbaduda saruk yakhibi kwa kaithel akham lekai gi maira paibigi secretary basapati mayum santina phangdokhibada lamdam asigi praja miyamna banni haiba kauthokhtuna gari masadagi achouba kaya lambi sarokta traffic jam thokpa makhai kocha chatli makhoibu gyan tahanaba honabada awaba ma oiri amoromda lakliba january gi tang 23 da arambai tengkolna kendra singgi MLA minister sing unaduna wari sanagadoriba asida saruk yabiduna apapatta khangminaduna lamdam asigi thamapan hanjilaklaba irang asi karam haina loisin gadage haibadu khanabada saruk yabiyu haina su apil tawki hairi makhataba pauda CM ga political party taraga ngasi unagadori hairi kanglipa kimara news service te lokhachawani thani pane hanjilaklaba manipur da tholiba kanglup ani gi sathiraba irang asigi mari leinaba ngasi numidang oiram congress amasung congress ta Charminariba wakhalon manaba political party taragi mute singa chief minister office ta unaduna wari sanagadori hairi wari sanaba sida manipur da tholiba irang asi matau karamna loichingadagi haibagi matangda kumna khanagani wari sanabagi khongthang doubt libasi opposition da leiriba political party tarana chief minister ga unaduna wari sananingi haiduna ikhiba chithiga paukhomadu ngarang secretary 2CM gi thaupuriba ningthaujam geoffrina MPCC gi president Mega Chandra da pirakhre hairi wari sanabasida oigadoriba political party tara atugi Indian National Congress Aam Admi Party Community Party of India Community Party of India Marxist Forward Bloc JDU Revolutionary Socialist Party Shiva Sena UBT All India Trinamool Congress hairibo wakhalon manaba political party tara asini hairi Police da aramba yawi haiba KUKI gi propaganda police na yakhidre ngangkhoi ngakpa amasung miyam gi lanthum ngak senana ba moreda mathau toriba police commando sing gi marakta aramba tingkol amasung atopa kangbu kaya ama yawi haina kotu amasung ITLF na sirakhiba maraladu manipur police na yakhidre police control room ngasi thokpa serol na hai Moreda Security Force na tampaki lalhobaga pullaga thabak tawi haiba Committee on Tribal Unity kotu amasung KUKI NP Manipur na thasi gi taratareta social media da thadorkiba wafam adu yimpham yaudabani madu miyamda lana uhanaba honabani ningsingba yabadi mamang sahi gi me ahum dagi Surachanpur dagi haukiba kamlup ki irang asida Moreda KUKI militant singna thengkhang kyarakta State Security Force ta landaraktuna Moregi SDP Jingtham Anan yauna police personnel ahom nomaina kaptun hatkre state force ke personnel kaya amana aso apan nanghan khebagi thodok leikrabani masida natana mamang tha December gi tang banga dagi ngasi fawbada numit nifu mangani gi manungda KUKI militant singna maitai kuntaruk hatkre masig manungda December banga da leithau miyoi tarahum doi December kunthra da kadang banda ama December kunthra ma thoida tumukhongda ama tha si gi trama thoida kumbi da mari Thasi gi taratreta moreda ani thasi gi tarani panda kangchupta ama amadi nithau khongda mari hatkre aduga mioi tarahum doina aso apan nanghan khre hairi